ꯌꯨꯝꯊꯪꯅꯕ ꯅꯨꯄꯥꯗꯨꯅ ꯌꯨꯝꯊꯪꯅꯕꯤ ꯅꯨꯄꯤ ꯃꯧ ꯅꯍꯥꯗꯨꯕꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯄꯨꯔꯒ ꯂꯣꯠꯈꯤꯕ ꯋꯥꯔꯤꯅꯤꯀꯣ ꯋꯥꯔꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯁꯨꯝ ꯋꯥꯔꯤꯅꯤ ꯋꯥꯔꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯛꯄ ꯆꯍꯤ 8 ꯁꯨꯔꯕ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯗꯨꯝ ꯅꯨꯡꯁꯤꯅꯅ ꯌꯨꯝꯁꯤ ꯄꯥꯜꯂꯛꯄ ꯖꯥꯠꯅꯤ ꯆꯍꯤ 8 ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯄꯥꯜꯂꯦ ꯃꯆꯥ ꯑꯅꯤ ꯂꯩꯔꯦ ꯃꯆꯥ ꯑꯅꯤꯃꯛ ꯁ꯭ꯀꯨꯜ ꯀꯥꯔꯦ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯕ ꯅꯨꯄꯥꯗꯨꯁꯨ ꯂꯥꯏꯔꯤꯛꯇꯤ ꯌꯥꯝ ꯐꯕ ꯖꯥꯠꯅꯤ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯑꯣꯖꯥꯅꯤ ꯀꯣꯟꯅꯊꯪꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯃꯍꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗꯨꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣꯏꯅ ꯍꯥꯞꯄꯤꯔꯦ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯕꯣꯔꯗꯤꯡ ꯇꯧꯏ ꯃꯌꯨꯝꯗ ꯕꯣꯔꯗꯤꯡ ꯇꯧꯕꯁꯤꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯦꯟꯅꯩ ꯅꯨꯄꯥꯁꯤꯡꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯁꯦꯟꯅꯖꯕ ꯕꯣꯔꯗꯤꯡ ꯃꯇꯝ ꯈꯔ ꯇꯧꯔꯛꯑꯦ ꯃꯇꯝ ꯈꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥꯁꯤ ꯃꯥꯒꯤ ꯑꯑꯣꯟꯕ ꯈꯔ ꯂꯥꯛꯑꯦ ꯑꯑꯣꯟꯕ ꯍꯥꯏꯕꯗꯤ ꯅꯨꯄꯤꯁꯤꯗꯀꯣ ꯑꯣꯟꯁꯜꯂꯒ ꯅꯪꯒꯤ ꯆꯥꯛ ꯏꯁꯤꯡꯁꯦ ꯍꯥꯎꯏ ꯍꯥꯎꯇꯦ ꯆꯥꯛ ꯄꯦꯠꯂꯤ ꯑꯦꯟꯖꯥꯡ ꯃꯍꯤ ꯂꯥꯡꯉꯤ ꯊꯨꯝ ꯌꯥꯛꯏ ꯃꯣꯔꯣꯛ ꯁꯥꯏ ꯅꯨꯄꯥꯒꯤ ꯃꯔꯩ ꯌꯦꯠꯄ ꯃꯔꯝ ꯑꯃꯒꯤꯀꯣ ꯑꯗꯨꯝ ꯔꯤꯖꯟ ꯑꯃꯒꯤ ꯅꯨꯄꯤꯁꯤꯗꯒꯁꯨ ꯑꯩꯈꯣꯏꯒꯤ ꯐꯨꯒꯦ ꯇꯧꯗꯧꯅ ꯑꯗꯒꯤ ꯀꯣꯜ ꯂꯤꯛ ꯆꯩꯈꯥꯏꯕꯤ ꯕꯣꯔꯗꯤꯡꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯤꯕ ꯍꯧꯔꯦ ꯑꯩꯈꯣꯏꯒꯤ ꯁꯥꯔꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯈꯣꯏ ꯂꯩꯕ ꯉꯝꯃꯔꯣꯏ ꯃꯦꯗꯥꯝ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯀꯥꯏꯅ ꯑꯉꯥꯡꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯍꯥꯛꯅ ꯅꯨꯄꯤꯁꯤꯅ ꯐꯥꯗꯅꯕ ꯍꯣꯠꯅꯕ ꯄꯨꯝꯅꯃꯛ ꯅꯨꯄꯤꯁꯤꯅ ꯐꯥꯊꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯅꯨꯄꯥꯁꯤꯒꯤ ꯃꯔꯩ ꯌꯦꯠꯄ ꯁꯥꯎꯅꯤꯡꯕ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯄ ꯑꯗꯨꯅ ꯅꯨꯄꯤꯁꯤ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯃꯥꯒꯤ ꯃꯄꯥꯝꯗ ꯅꯨꯄꯤꯁꯤ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯕꯁꯨ ꯅꯨꯄꯥꯁꯤꯒꯤ ꯁꯥꯏꯠꯇꯒꯤ ꯅꯨꯄꯤꯁꯤ ꯀꯧꯕ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯅ ꯀꯧꯕ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯕꯅꯤನ ꯅꯨꯄꯥꯁꯤꯒ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯅꯔꯒꯦ ꯈꯜꯂꯦ ꯅꯨꯄꯤꯁꯤꯅꯁꯨ ꯑꯗꯨꯅ ꯑꯍꯜ ꯃꯈꯩꯁꯤ ꯑꯩꯈꯣꯏ ꯊꯥꯖꯤꯜꯂꯒ ꯋꯥ ꯂꯣꯏꯁꯤꯟꯅꯅꯕ ꯑꯍꯜꯁꯤꯡ ꯑꯁꯤ ꯊꯥꯖꯤꯜꯂꯦ ꯑꯍꯜ ꯊꯥꯖꯤꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯃꯤꯠꯇꯨꯗ ꯑꯃꯨꯛ ꯌꯥꯁꯤꯟꯅꯗꯨꯅ ꯅꯨꯄꯤꯁꯤ ꯅꯨꯄꯥꯁꯤꯒꯤ ꯌꯨꯝꯗ ꯂꯩꯍꯧꯔꯦ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯒꯤ ꯌꯨꯝꯗ ꯂꯩꯍꯧꯔꯕꯁꯨ ꯅꯨꯄꯥꯁꯤꯒꯤ ꯃꯇꯧ ꯃꯥꯒꯤ ꯑꯍꯣꯡꯕ ꯑꯗꯨꯗꯤ ꯂꯩꯇꯦ ꯃꯇꯝ ꯈꯔ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯔꯦ ꯑꯗꯨꯕꯨ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯄꯥꯁꯤ ꯑꯩ ꯁꯨꯃꯥꯏꯅ ꯂꯩꯕ ꯌꯥꯔꯔꯣꯏ ꯑꯩ ꯃꯄꯥꯟ ꯂꯝꯗ ꯑꯣꯖꯥ ꯑꯣꯏꯕ ꯑꯣꯏꯅ ꯆꯠꯂꯒꯅꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝ ꯅꯨꯄꯥꯁꯤꯅ ꯌꯨꯝꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯒ ꯃꯈꯣꯏꯒꯤ ꯃꯅꯦꯍꯣꯏ ꯌꯨꯝꯗ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯂꯩꯔꯕ ꯖꯥꯠꯅꯤ ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯕꯤꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯕꯤꯗ ꯍꯦꯛ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯨꯔꯒ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯋꯥ ꯁꯟꯗꯣꯛꯅꯔꯦ ꯅꯨꯄꯤꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯏꯪꯒꯤꯠ ꯁꯥꯏꯟ ꯃꯈꯣꯏ ꯑꯅꯤ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯒꯤ ꯈꯪꯍꯧꯕ ꯑꯃꯠꯇꯁꯨ ꯂꯩꯈꯤꯗꯕ ꯑꯗꯨꯗꯒꯤ ꯃꯈꯥ ꯀꯔꯤ ꯊꯣꯛꯂꯒꯅꯤ ꯃꯧ ꯅꯍꯥꯗꯨ ꯌꯨꯝꯊꯪꯅꯕꯒꯤ ꯃꯧ ꯅꯍꯥꯗꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯆꯦꯟꯈ꯭ꯔꯦ ꯂꯣꯠꯈ꯭ꯔꯦ ꯊꯪꯅꯕ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯋꯥ ꯀꯌꯥꯅꯤ ꯑꯩꯉꯣꯟꯗ ꯊꯤꯅ ꯉꯥꯡꯂꯤꯕ ꯃꯈꯣꯏꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨꯁꯨ ꯇꯥꯅꯤꯡꯗꯕ ꯅꯥꯗ ꯇꯥꯕ ꯌꯥꯗꯕ ꯋꯥ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯁꯤꯜꯂꯛꯏ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯅꯨꯄꯤꯁꯦ ꯑꯣꯟꯅꯔꯁꯤꯒ ꯍꯥꯏꯕꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯕ ꯇꯥꯅꯤꯡꯗꯕ ꯑꯩꯁꯨ ꯍꯥꯏꯕꯗꯤ ꯅꯨꯄꯤꯁꯤꯁꯨ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯃꯌꯨꯝꯗ ꯍꯥꯏꯕꯗꯤ ꯃꯄꯥꯝꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯈ꯭ꯔꯦ ꯀꯣꯟꯅꯊꯪꯗ ꯃꯌꯥꯝ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯩꯔꯥ ꯄꯥꯏꯕꯤ CSO ꯃꯌꯥꯝ ꯑꯃ ꯇꯥꯟꯅꯗꯨꯅ ꯋꯥ ꯂꯣꯏꯁꯤꯟꯅꯅꯕ ꯍꯥꯏꯅꯩ ꯃꯈꯣꯏꯒꯤ ꯋꯥ ꯂꯣꯏꯁꯤꯟꯅꯉꯥꯏꯒꯤ ꯏꯖꯗꯥꯕꯤ ꯑꯣꯏꯅ ꯂꯨꯄꯥ $1,00,000 ꯗꯤꯃꯥꯟ ꯇꯧꯏ $1,00,000 ꯗꯤꯃꯥꯟ ꯇꯧꯕꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯄꯤꯁꯤꯒ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥꯁꯤꯒ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯡꯁꯜꯂꯒ ꯑꯄꯤꯛꯄ ꯂꯝ ꯃꯆꯦꯠ ꯑꯃꯈꯛ ꯂꯦꯞꯁꯟꯈꯤꯕ ꯑꯃ ꯂꯩ ꯑꯗꯨ ꯌꯣꯟꯊꯣꯛꯂꯒ ꯄꯩꯁꯥꯗꯨ ꯏꯖꯗꯥꯕꯤ ꯑꯣꯏꯅ ꯄꯤꯔꯝꯃꯤ ꯃꯇꯝꯗꯨꯗ ꯏꯪꯈꯣꯜꯒꯤ ꯌꯣꯟꯕ ꯄꯩꯁꯥꯗꯨ ꯍꯥꯏꯕꯗꯤ ꯏꯪꯈꯣꯜꯗꯨ ꯂꯩꯕ ꯃꯇꯝꯗ ꯑꯩꯒꯤꯁꯨ ꯅꯨꯄꯤꯗꯨꯒꯤꯁꯨ $80,000 ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯌꯥꯎꯈꯤꯕ ꯑꯗꯨꯅ $80,000 ꯃꯥꯅ ꯂꯩꯇ ꯃꯄꯥꯝꯂꯣꯝꯗꯒꯤ ꯄꯨꯔꯒ ꯌꯥꯎꯈꯤꯕ ꯄꯩꯁꯥ ꯁꯦꯟꯗꯣꯏ ꯄꯤꯔꯤꯕ ꯑꯗꯨꯅ ꯃꯤꯗꯨꯅꯁꯨ ꯏꯪꯒꯣꯟ ꯌꯣꯜꯂꯦ ꯍꯥꯏꯕꯗꯨꯗ ꯑꯃꯨꯛ ꯊꯧꯖꯤꯜꯂꯛꯄ ꯃꯊꯥ ꯑꯣꯟꯊꯣꯛꯅ ꯁꯥꯏ ꯅꯨꯄꯤꯁꯤ ꯅꯨꯄꯥꯗꯨꯗꯤ ꯅꯨꯄꯤ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯔꯤ ꯑꯣꯏꯍꯧꯔꯦ ꯑꯗꯨꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯅꯤꯡꯊꯤꯅ ꯍꯩꯕ ꯑꯗꯨꯝꯅ ꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯈꯜꯍꯧꯕ ꯂꯩꯇꯅ ꯋꯥꯔꯤ ꯑꯗꯨꯃꯥꯏꯅ ꯊꯣꯛꯈꯤ ꯀꯣꯟꯅꯊꯪꯗ ꯃꯌꯥꯝꯅ ꯅꯨꯄꯤꯁꯤꯁꯨ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇꯗꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ CSOꯗ ꯃꯩꯔꯥ ꯄꯥꯏꯕꯤꯗ ꯇꯥꯟꯅꯔꯀꯥꯟꯗ ꯑꯗꯨꯗꯤ ꯅꯨꯄꯥ ꯊꯣꯔꯛꯄꯗꯨ ꯉꯥꯏꯕ ꯇꯥꯕꯅꯤ ꯍꯥꯏꯔꯒꯀꯣ ꯃꯌꯥꯝ ꯋꯥꯔꯤꯗꯨ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥ ꯊꯣꯔꯛꯄ ꯉꯥꯏꯗꯨꯅ ꯅꯨꯄꯤꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯕꯨ ꯊꯣꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤ ꯍꯥꯏꯕꯁꯤꯅꯤ ꯃꯌꯥꯝ ꯇꯦꯟꯁꯤꯟꯖꯔꯤ ꯋꯥꯔꯤꯁꯤ ꯇꯦꯟꯇꯛꯄ ꯋꯥꯔꯤꯅꯤ ꯃꯈꯥꯒꯤ ꯀꯃꯦꯟ ꯕꯣꯛꯁꯇ ꯑꯦꯅꯤ ꯀꯃꯦꯟ ꯂꯩꯔꯒꯗꯤ ꯀꯃꯦꯟ ꯕꯣꯛꯁꯇ ꯏꯁꯤꯟꯕꯤꯔꯛꯎ ꯋꯥꯔꯤꯁꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯒ ꯑꯃꯗꯤ ꯊꯃꯣꯏ ꯁꯣꯛꯅꯅꯕ ꯂꯤꯖꯈꯤꯕ ꯋꯥꯔꯤ ꯅꯠꯆꯗꯦ ꯊꯦꯡꯛ ꯌꯨ एवरीवन ꯌꯥꯏꯐꯔꯦ